Ngashi Nungthil Pung thoklakpa maru oipa pau khara khangasaraka miyamda khudo tamjake. India na Pakistan ki Air Force base singda air strike chathakre. Operation Sindur matungda Pakistan na India da wari sanasi haina call lakre. CNN Pakistan na India ki western sector singda akamba mongda attack tawrakhibagi pakhum oina India na Pakistan ki Rafiqui Muri Zakalala amasung Rahim Yarkhanda Labour Air Force basing da Akamamongda Air Strike Chathakre. Madak asida Operation Sindur matung Pakistan ahamba oina India da land asi chakthoktanaba wari sanaraga lochinnaba call tawrakre haina CNN News 18 gi source amana haide. Pakistan amasung India leba anigi marakta chathariba lal asiga mari lenana Ngashi New Delhi da Central Government gi mahusillaga Foreign Secretary Brika Misri amasung Garden Sophia Curesi Wing Commander Biomekia na pikiba paugi mifam amada haikibada Pakistan na leptana India gi western border da bomb top amasung missile kapsilaktuna ngahak letena attack chathabagi thong leptri Pakistan gi makedegi unmanned manned aerial vehicle long range weapon sijinaduna attack torakpa yauna fighter jet singkoi paipadina civilian area amasung military infrastructure da target tawbagi thong letena chathari adum oinama Pakistan na chathariba thong sing adu Indian Armed Force ki makedegi mai pangna neutralize tawkre Udhampur Pathakot Adampur amasung Busta leiba Indian Air Force ki station da khara akai atoi thoki Pakistan India ki border area da leriba medical center school premises amadi civilian area da target tawbagi thong asi yamna chokhataba amasung pangdabagi thong ne Pakistan na chatharakiba attack sing adugi pakum oina Indian Air Force ki makedegi Pakistan da identify tawraba military installation sing da target tawtuna attack chathaki maru oina technical infrastructure command amasung control center radar site amasung khulai paifam na chingba da attack chathaki Pakistan ki pasur da laiba radar site amasung Sialkot aviation base su attack chathaduna chawna ama ata thonki marak asida CNN News 18 na source amada base tawraga piba report amagi matung inna Indian Operation Sindur mai pakna chathakharaba matung Pakistan amasung India leba anigi marakta haujik lairiba ungkhanaba asi hena chakthohandana wari sanaraga lochinnaba ahamba oina call tawrakre New Delhi ga wari sananaba communication channel amasu establish tawre haide Adamo oinama India government amasung Pakistan leba anigi makedegi hiram asigi matangda official oiba confirmation amata news agency asina phangba leitri haide makhatarapa pauda India amasung Pakistan ungkhanaba helakpadagi territory army da unload tawriba personnel sing kakhanaba army chief ta sakti pikhrei paragam thawdoka mari lenina India amasung Pakistan leba ani chaun ungkhanarak pamaru oina western border da military tension wakhanarak padagi Ministry of Defense na leba asigi oina territory army da unload tawkhraba mayoising amasung officer khudima kakhotnabagi sakti chief of army staff ta pikhrei territory army sing asi guard duty amasung regular army da support tawnabani territory army rules lising machama panifugani pange rule number 36 gi makhada territory army sing asina regulation force sing da mafum phana support tawnaba amasung mathau taba sing da deploy tawnaba order adu issue tawkhibani Ministry of Defense na thokiba notification adugi matung inna leba asigi haujik lairiba infantry battalion 32 territorial army embodiment of 14 infantry battalion territorial army asi India amasung Pakistan leba anigi marakta ungkhanaba hengalakpa asina Southern Command Eastern Command Western Command Central Command Northern Command Southwestern Command Andaman and Nicobar Command amasung Army Training Command sing da deploy tawgadavani Operation Sindur mai pakna chathakharaba matungda haujik phawbada Pakistan India da attack tawnaba paisil halaki ba drone yankhai Indian force na neutralize tawkhrei India gi makedegi so India gi rahor yauna atai mafam sing da lairiba air defense system sing target tawbagi thabak leptana chathari amaramda leba anigi marakta haujik nauna oirakliba phibam asiga mari lenena ngasi Prime Minister Narendra Modi na chair lawduna ngasi high level meeting pangthokhrei mifam aduda Union Defense Minister Rajnath National Security Advisor Ajit Doval
Service Chiefsing, Top Security Officialsing na salu yaki. Ministry of External Affairs na India na numit kharani asida Pakistan na chathakiba attacking adu freaking tokhibaga ikankanata na high level security meeting adu pangthokibane. Maraksida Pakistan na Jammu and Kashmir gi civilian singda target tawbagi thodok leptre. Pakistan na kapsilakhiba sel na Jammu and Kashmir gi officer Rajkumar Thapa lekhidre. Chief Minister Omar Abdurrahman officer asiga online da wari sana kharaba matung ikan kanadana laibak chiba thodok adu thokibane hairi. Makha tarakpa oina paujela pause adigi maru oiba pau khara khanga sadaka miyamda khudo tamjike. Emergency G7 meeting na India amasung Pakistan laiba anigi lan asi nemtha hanaba warep laukre. Mamangtha April 22 da Jammu and Kashmir gi Pahalgam na terrorist na chathakiba terror attack da miyoi 13 hatkaraba matung India na terrorist gi mayokta operation Sindhu chathatuna Pakistan da base tawriba terrorist gi mathakta chatharapa attack sing na maram oiraga India amasung Pakistan laiba anigi marakta asawalan ama thengnariba ase nemta hanabagi damakta G7 laibak sing yoiba emergency meeting phamdana lan asi nemta hanaba warep sing laukre hairi. G7 na thokpa statement amagi matung ina hai nuclear khulai sing leiriba India amasung Pakistan laiba anina hakthengna wari sanaduna makata na lan thengadana ba amadi nakal animakta stability lainaba warep lauki hairi. Statement asigi matung ina hai G7 के foreign minister sing maru oina Canada, France, Germany, Italy, Japan, the United Kingdom amasung the United States of America galonyana European Union gi awang mathagi mihu sing yawba mifam aduna terrorist sing na mamangtha April 22 da pagam na chathakiba telai attack adu ba ka mamong da condemn tawkiba galonyana yari pamakai India amasung Pakistan laiba animak na lan gi khongpham sing handuknaba G7 da yawri ba laibak taret amadi European Union gi leaders sing amato oina warep laukhi hairi. G7 gi statement asina makataraduna India amasung Pakistan laiba anina akan mamongda sathanariba attack sing asina laiba ani asida lairiba samjaraba misam praja kaya gi mapunsi khudong sahandre masina international humanitarian law khonggaw narakpa yabagi akiba laiba maramna hairiba laiba ani asina yariba makai amaga khud thanabagi khompham sing handoknaduna Santi puraknabagi maikairomda changsimba chumkani haina phongdokli. G7 leibak singna India amasung Pakistan leiba ani na chathariba lala se yamna kupna yengsile amadi G7 leibak tare na India amasung Pakistan leiba ani de lairiba ungkhana ba asi diplomatic solution pudaktuna atruba matamda santi hanjilaknaba honnabagi khongthang lokholagani haidi panbayabadi nuclear shakti mapumphana leiraba India amasung Pakistan ani gi marakta ungkhanaba thoktuna langi phibam lakhiba se India army na tha asiki tareta Pakistan amasung India occupied Kashmir de leiba terrorist gi headquarter oiriba mafam mapanda operation Sindhu gi manungjana air strike sing chathaduna attack tawkhiba galojana thagdo aduda miyoi chamarom laikhidraba matung Pakistan attack adugi literate torakpa oina haujik leiba ani asida akama mongda lan chathaba hokre amadi G7 leibak sina nuclear shakti lairaba India amasung Pakistan na nuclear warhead sing sijinnarakadra haibagi akiba leiba maramna G7 gi meeting asina athuba matamda leiba ani asigi diplomatic oiba mongda leiba animakna hakthengna unaduna santi hanjilahna bahona bada G7 na achawa thodang laukani haina mifam aduda warep lauki hairi makha tarakpa pauda India Pakistan lan asida lanjenaraknaba Manipur gi mahiroi sing Maheshwar gi miyeng makhada RPI Athawal gi head office da changjafam piduna thamle India amasung Pakistan leiba ani gi marakta haujik soknariba lal asida India gi border state sing maru oina Jammu and Kashmir Rajasthan Gujarat Punjab amasung Chandranagar na chingba mafam singda mahi tamduna leiriba Manipur gi mahiroi singna Delhi da lakpada Republican of India Athawal gi taraga mathoi Sasdrujang Rota leiba party office da changjafam piduna thamkhre hairi hiram asiga mari lejana RPI Athawale Manipur State Delhi Youth Wing na thadorakpa video release amada wing asigi thomi amana hai khanghauduna leiba ani ki marakta tholakliba lala sina border state wadiba state singna leiba da safaraktabadigi senthoknarakli masida party asigi national secretary su oiriba Maheshwar Thongnawjam gi mi makhada party asigi Manipur State
Delhi Youth Wing na sinduna Manipurdagi mahim masing tamduna layruba mahiroi khudakta chalaktuna Delhi yaurakpada thengnagadaba khudongchadaba kayagi yenglaga mating tongnaba helpline number na singba singmangjongna piduna khangankiba leikhrabane. Helpline number asida ngarang ahing fawbada mahiroi yankairomna pau piraktuna Delhi tamna lakpa oktuna party office thamli. Haujik fawbada Chhattisgarh, Rajasthan, Punjab amasung Gujarat mahi tamlaga layruba Manipur gi mahiroi sing halaktuna Delhi da yaurakraba nupasing gi oina party asigi office ta thamli aduga nupi mahiroi sing gi oina PG kaya haina duna thamli makhata na mahiroi kaya amasu lambi da leidi haina pawpirakli makhoi sing asina Delhi da leiba matamda khudongchadaba mata mayokna handana party youth wing na angamba thakto honagani haina mahakna makhata ki makhata rakpa pawda operation sindura masu sajaki masen nupagalonyana LET JEM terrorist mga Yanakhre haiba confirm tawkre. Indian Armed Forces sing Operation Sindur ki manung sanna teller sing ki mathakta tha asigi tareta Pakistan amasung Pakistan occupied Kashmir ki mafam mapalda leiba terrorist camp singda sathakiba attack aduda Baharwapur da leiba Jaish-e-Mohammed JEM ki headquarter Motikke da leiba Lashkar-e-Taiba LET ki headquarter da terrorist organization ani asigi maru oiba makok thongba singna Mudassar Khadian Khas Hafif Mohammed Jamil Muhammad Suyus Azhar Khalik Abu Akasa amasung Muhammad Hassan Khan Yanakhre havigi confirmation tawre hane yamna thajaba source amana phongdokli Mudassar Khadian Khas allies Abu Jordan asi LET gi luchingwa amani aduga marks taiba molike da mahaki lairon chanba numita Pakistan Army ki makok thongba Mariam Nawaz na Pakistan Army Chief amasung Pak Punjab CM gi mahut sinduna Guard of Honor pituna laisu katkre mahaki lalol sambagi lining laisomgi Tharom sing asi government school singda Prithvi da maming leiraba terrorist group JUD gi luchingba Hasif Adur Hafna luchingtuna pangthoki hairi hariba awaba phongdopagi tharom aduda Pakistan Army gi Lieutenant General amasung Pak Punjab ki IGP sing saruk yaki terrorist luchingba laikhidraba Hafif Mohammed Jamil asi JAM gi luchingba amani Mark Sobal Alaha haina khangnariba JEM gi masa oiriba group asigi luchingba amani ma asi Jammu and Kashmir da terrorist na chathakiba attack singda saungna chenaba misakni adogi India gi Airlines IC 814 Boeing asi hijack tawada chenaba misakni hairi laikhidraba terrorist Kharif allies Abu Akasa asi LET gi luchingba amani mahak asi Jammu and Kashmir da chathakiba terror attack singda saungna chenaba misakni aduga mahak asi Afghanistan dagi khusukhulai sing lalonba da chenaba misakni hairi aduga laikhidraba terrorist luchingba Muhammad Hassan Khan asina terrorist group JEM gi luchingba amani mahak asi Pakistan occupied Kashmir da leiba Kashmiri ni hairi Pakistan occupied Kashmir da leiba Bahawanpur asi lising masama pamaudraga mapoldagi hautana terrorist group JEM gi headquarter oiduna mahangna luchingduna sahi asi maktada Indian Airlines ki Flight IC 714 hariba terrorist group asina hijack tawduna India na faduna jail da thamliba group asigi founder Masud Azad thadongnabagi damak sinakibada chauna chenaba misakni laikhidraba Muhammad Hassan Khan asi India da terrorist na chauna chathakiba attack sing maru oina lising anida ZNK gi assembly da bombing tawkhiba lising aniga subna amada parliament attack tawkhiba lising aniga subna taraka tarukta Pathankot Air Force Base da strike tawkhiba amade lising aniga subna taraga mapalda Puama suicide bombing tawduna CRPF personnel ni purom hatpada chenaba misakni haina source asina hairi Makhatarappa pawda Pakistan gi maikidigi ceasefire work from haudorakhre India amasung Pakistan anigi marakta Ngashi Nungthil Pung mangadagi lan lepnaba Yanakhre